ngasi video simadi sniper rifle ani khaki matangdani adubu hariba rifle ani si hojikti yamna sijinadre matam amagidi yek lawbi sniper rifle ni sniper rifle hariba khulai asi maru amamamta kapsirabasu narondagi lumduna yeknaba singbu mathwai lawba ngamliba yamna khudong thiningai oiba khulai makhalamani haibada haujikan mayamna car 98K haina khangnariba khulai asidagi haujaraage adubu car 98K haibagi full form di carabiner 98 cruise haibani masi nazi germany na 1934 gi matamda design tawduna 1935 dagina haujik fawba seasonary produce tawkhibana 1934 dagina 1945 fawbani masigi khulai asi world war 2 gi matamda germany soldiers singna sijinakhi aduga masigi khulai asi bolt action rifle oiba khulai makhal amani rifle asi bu sinariba lebak sing adudi ama anikhak pallabada china hariba lebak asigi people's volunteer army na car 98K asi korean war da sijinakhi amadi turkey yemen bolivia etc hariba sing sina car 98K asi sijinai manufacture tawkhibana Mauser hariba sinani masigi arms industry asigi founder oriba sina William Mauser amasung Paul Mauser hariba miyo anisina oi adubu William Mauser hariba nupa asi 2nd May 1834 da pokhi amadi 13 January 1882 da mahakna chahi 93 surokpa matamda taibangpal thadokhi aduga yamna interesting oriba amana Paul Mauser hariba nupa asi William Mauser ge manaw nupani mahaki asengba mamingdi Peter Paul von Mauser haibani mahak June 27 1838 ta pokhi aduga May 29 1914 mahakna chahi humdraga manga surokpa matamda taibangpal thadokhi makhoi animak weapons designer ngaktani adubu Peter Paul von Mauser hariba nupa asi politics tasu khongdarami mahaki political party adugi mamingdi NLP haibadi National Liberal Party haibani adusu Germany gi aduga car 98K hariba khulai asi 1935 ki matamda khulai amada Germany gi currency Reichsmark 55 pirami adubu hojikti khulai amada euro 250 pire adum oinama khulai asi ngasi fawbada 14,600,000 hena puthokre hairi magi beren amakak pallabada G40K haribasini magi arumbana 3.7 dagina 4.1 kg fawba lumi hairi aduga magi asangbana 1110 mm ni amadi barrel gi asangbana 600 mm ni hairi car 98K gi maru asi 7.92x 57 mm Mauser gi maru sijinai masigi maru asi Germany na 1903 hariba matam asida design tawkhibane first world war amadi second world war dasu maru asi fazana marang kaina sijinakhi hairi amadi hojiksu adum sijinari khulai asigi muzzle velocity dana 760 meter per second ni magna fazana so onma ngamliba sina 500 meter ni iron sight yaoraga adubu telescope sight yaoragadi 800 meter natraga 1000 meter fawbudi fazana mathau pangthokpa ngammi so hairi maximum firing range asi 4700 meter ni adubu masi 5 rounds hapa challi hairi stripper clip amada adubu masigi khulai asi hojikti yamna ka hena sijinaba oidre maramdi anauba masidagi henba faraba khulai kaya amana mahut senkhibadagini lebak khara amadadi masigi khulai asi museum da faw thamkhrabani khudam oina amakak pallabada Swedish Army Museum da fawba khulai asi collection tawduna thamlabani Mosin Nagant rifle hariba khulai asi bolt action oiba rifle makhalamani masi Russia gi Sergei Mosin amadi Emily Nagant hariba miyoi anisina 1891 gi matamda design tawkhibani masi 1891 dagina hojik fawba adum sijinari aduga amana khulai asigi maming asi designer anisigi maming lawraga thon khibani aduga Sergei Mosin hariba designer asi April 14 1849 da pokhi adubu February 8 1902 da mana chahi 82 shurwa matamda tabangpal thadokhi mahakna hinglingai gi matamda military da major general gi rank da thabak tawrami
Aduga Emily Negen hariba nupa asina Belgiumgi legi hariba mafam asida December 21, 1830 da pokhi amadi December 27, 1902 mahakna sahi humdraga nithoi suba matamda tabangpal thadokhi. Mahakna design tawba yaukhiba khulai anikhak pallabada Negen M1895 amadi Mosin Negen hariba khulai anisini. Masibu sijinakhiba lebaksing adudi Mongolia, Russia, China, Nazi Germany, Vietnam, etc. hariba sing asini. Amadi masina shoknakhiba lanfam sing adudi loina panjararoige ama anikhak panjaramge. Madudi ahanbada Winter War, First World War amadi Second World War, Polish amasung Soviet War, Vietnam War, Russia amasung Ukraine War, etc. hariba sing asini. Manufacture tawkhibana Tula, New England Westinghouse Company, Redom, etc. hariba mafam sing asini. Masibu produce tawkhibana 1891 dagina 1973 fawani. Aduga khulai asi ngasi fawada 37 million puthokre hairi adusu Russia amasung Soviet Union da. Amadi magi barrel khara pallabada model 1907 carbine, model 1891 by 30 M39 rifle, M52 rifle, etc. hariba sing asini. Aduga magi arumbana 4 kg ni adusu M91 by 30 gini ko haijarise. M38 gina 3.4 kg ni amadi M44 gina 4.1 kg ni hairi. M91 by 30 gi asangba asi 1232 mm ni amadi magi barrel gi asangbana 730 mm ni. M91 by 30 gini ko haijarise. Model singi matungina sijinagadaba maru khara haijaramge. Finish variant sing khaktagi oiba maru sing adudi 7.62x 54 mmr amadi 7.62x 53 mmr hariba anisi sijinai. Polish variant amasung German capture dana 7.92x 57 mm Mauser maruni. M91 by 30 gi muzzle velocity asi 865 meter per second ni. M44 gina 725 meter per second ni. M38 gina 710 meter per second ni hairi. Optical sight yaorakanda nomoi asina fazana sokanba ngamlibasina 850 meter ni. Yaugdragana 500 meter ni hairi. Masi stripper clip natraga integral box magazine amada 5 rounds khak hapa chali hairi. Nasigidi matang asida loisilage. Video asibu nungaibiba taragadi like, subscribe, share, comment tawiramo. Amadi Eina haibada soikhiba watlouba yaoragasu mayamna ngakpiyu. Makha taba video da hena nungaiba video sing puraknaba hotnajarake. Channel asibu nungsibiduna support tawiyu.